ꯃꯃꯥꯡꯗꯁꯨ ꯑꯩꯈꯣꯏ ꯀꯧꯁꯜꯂꯒ ꯑꯣꯏꯔꯗ꯭ꯔꯥ ꯈꯜꯂ ꯆꯪꯉꯤꯕ ꯑꯩꯈꯣꯏ ꯀꯌꯥꯝꯁꯨ ꯊꯦꯡꯅꯈ꯭ꯔꯦ ꯀꯌꯥꯝꯁꯨ ꯂꯩꯈ꯭ꯔꯦ ꯑꯗꯨꯕꯨ ꯈꯜꯂꯨꯕꯅ ꯑꯃ ꯑꯣꯏꯔꯛꯄꯅ ꯑꯃ ꯍꯥꯏꯈꯤꯕꯒꯤ ꯃꯑꯣꯡꯗ ꯂꯣꯏ ꯊꯣꯛꯅꯔꯛꯈꯤ ꯍꯥꯏꯕ ꯇꯥꯔꯦ ꯑꯗꯨꯕꯨ ꯉꯁꯤ ꯉꯔꯥꯡꯗ ꯆꯥꯊꯔꯛꯂꯤꯕ ꯑꯁꯤꯗꯤ 100% ꯑꯣꯏꯔꯒꯗ꯭ꯔꯥ ꯍꯥꯏꯕꯒꯤ ꯊꯥꯖꯕꯗꯨ ꯂꯩꯅꯔꯦ ꯍꯥꯏꯕꯅꯤ ꯑꯣꯖꯥ ꯃꯁꯤ ꯑꯍꯥꯟꯕꯗ ꯀꯔꯤ ꯃꯣꯠ ꯊꯝꯕꯤꯅꯤꯡꯉꯤ ꯑꯣꯖꯥ ꯔꯥꯀꯦꯁꯣ ꯉꯔꯥꯡꯁꯤ ꯃꯅꯤꯄꯨꯔꯒꯤ ꯑꯩꯈꯣꯏꯒꯤ ꯕꯤꯖꯦꯄꯤꯒꯤ MLA ꯁꯤꯡꯒꯤ ꯃꯤꯐꯝ ꯑꯃ ꯅꯨꯡꯊꯤꯜ ꯄꯨꯡ 2ꯗ ꯑꯩꯈꯣꯏꯒꯤ ꯕꯤꯖꯦꯄꯤꯒꯤ ꯁꯦꯟꯇ꯭ꯔꯦꯜ ꯂꯤꯗꯔꯁꯤꯡꯅ ꯀꯧꯗꯅ ꯅꯍꯥꯟꯗꯒꯤ ꯑꯩꯈꯣꯏ MLA ꯁꯤꯡꯁꯤ ꯂꯣꯏꯅ ꯆꯪꯁꯤꯟꯅꯈ꯭ꯔꯕꯅꯤ ꯗꯦꯜꯂꯤꯗ ꯑꯗ ꯉꯔꯥꯡꯁꯤ ꯄꯥꯡꯊꯣꯛꯀꯗꯕ ꯃꯤꯐꯝꯗꯨꯗ ꯄꯥꯡꯊꯣꯛꯇꯕꯒꯤ ꯃꯔꯝꯁꯤ ꯑꯩꯈꯣꯏꯒꯤ ꯀꯨꯀꯤ MLA ꯇꯔꯦꯠ ꯍꯥꯏꯕ ꯇꯥꯔꯦ ꯑꯩꯈꯣꯏꯒꯤ BJPꯒꯤ ꯀꯨꯀꯤ MLA ꯇꯔꯦꯠ ꯃꯈꯣꯏꯁꯤ ꯉꯔꯥꯡꯁꯤ ꯃꯇꯝ ꯆꯥꯅ ꯌꯧꯔꯛꯄ ꯉꯝꯗꯕ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯤꯇꯤꯡꯗꯨ ꯌꯩꯊꯣꯛꯑꯒ ꯉꯁꯤꯁꯦ ꯅꯨꯡꯊꯤꯜ ꯄꯨꯡ 3ꯗ ꯄꯥꯡꯊꯣꯛꯀꯅꯤ ꯍꯥꯏꯕꯒꯤ ꯑꯃ ꯑꯗꯨꯃꯥꯏꯅ ꯁꯦꯗꯨꯜ ꯇꯧꯕꯒꯤ ꯃꯑꯣꯡ ꯑꯃ ꯂꯩꯔꯦ ꯑꯗ ꯉꯁꯤꯁꯤ ꯀꯩꯅꯣꯗꯣ ꯑꯩꯈꯣꯏ ꯀꯨꯀꯤ MLA ꯇꯔꯦꯠꯇꯨ ꯃꯈꯣꯏ ꯌꯧꯈ꯭ꯔꯦ ꯗꯦꯜꯂꯤꯗ ꯂꯩꯈ꯭ꯔꯦ ꯑꯗꯨꯒ ꯁꯨꯡꯁꯣꯏ ꯁꯣꯏꯗꯃꯛꯀꯤ ꯉꯁꯤꯒꯤ ꯃꯤꯐꯝꯁꯤ ꯑꯗꯨꯝ ꯄꯥꯡꯊꯣꯛꯂꯅꯤꯅ ꯈꯜꯂꯤ ꯃꯤꯐꯝꯁꯤ 2 ꯊꯣꯛꯅ ꯄꯥꯡꯊꯣꯛꯀꯗꯕꯅꯤ ꯔꯥꯀꯦꯁꯣꯔ ꯅꯨꯡꯊꯤꯜ ꯄꯨꯡ 3ꯗ ꯐꯝꯒꯗꯕ ꯃꯤꯐꯝꯁꯤꯅ ꯑꯩꯈꯣꯏꯒꯤ BJP ꯈꯛꯇꯒꯤ ꯑꯣꯏꯕ ꯂꯦꯖꯤꯁꯂꯦꯇꯔꯁꯤꯡꯗꯣ ꯃꯈꯣꯏꯒꯤ ꯑꯣꯏꯕ ꯃꯤꯐꯝ ꯑꯃ ꯑꯣꯏꯒꯅꯤ ꯑꯗꯨꯒ ꯅꯨꯡꯊꯤꯜ ꯄꯨꯡ 4ꯗꯅ ꯑꯃꯨꯛ ꯑꯩꯈꯣꯏꯒꯤ BJPꯒ ꯆꯠꯃꯤꯟꯅꯔꯤꯕ ꯃꯄꯥꯡ ꯄꯥꯔꯇꯤꯁꯤꯡꯒꯤ MLA ꯁꯤꯡ ꯍꯥꯏꯕꯗꯤ NPF, NPP, JDU, Independent ꯃꯈꯣꯏꯁꯤꯒ ꯌꯥꯎꯔꯒ ꯑꯃꯨꯛ ꯑꯩꯈꯣꯏꯒꯤ BJPꯒꯤ ꯁꯦꯟꯇ꯭ꯔꯦꯜ ꯂꯤꯗꯔꯁꯤꯡ ꯃꯈꯣꯏꯒ ꯀꯩꯅꯣ ꯇꯧꯒꯗꯕꯅꯤ ꯄꯥꯡꯊꯣꯛꯀꯗꯕꯅꯤ ꯑꯗ ꯉꯁꯤꯒꯤ ꯃꯤꯐꯝꯁꯦ ꯌꯥꯝꯅ ꯁꯥꯊꯤꯅ ꯀ꯭ꯔꯨꯁꯤꯌꯦꯜ ꯑꯣꯏꯕ ꯃꯤꯐꯝ ꯑꯃꯅꯤ ꯔꯥꯀꯦꯁꯣꯔ ꯃꯁꯤꯒꯤ ꯃꯤꯐꯝꯁꯤꯒꯤꯗꯃꯛꯇ ꯉꯔꯥꯡꯁꯤ ꯑꯩꯈꯣꯏ BJP ꯄꯥꯔꯂꯤꯌꯥꯃꯦꯟꯇꯔꯤ ꯕꯣꯔꯗꯅ ꯑꯩꯈꯣꯏꯒꯤ ꯁꯦꯟꯇ꯭ꯔꯦꯜ ꯑꯣꯕꯖꯔꯚꯔ ꯑꯣꯏꯅ ꯑꯩꯈꯣꯏ ꯇꯔꯨꯟ ꯆꯨꯛ ꯍꯥꯏꯗꯅ ꯃꯈꯣꯏꯒꯤ BJPꯒꯤ ꯅꯦꯁꯅꯦꯜ ꯖꯦꯅꯔꯦꯜ ꯁꯦꯀ꯭ꯔꯦꯇꯔꯤ ꯑꯣꯏꯕ ꯃꯤꯑꯣꯏ ꯑꯃ ꯃꯍꯥꯛꯁꯨ ꯌꯥꯝꯅ ꯑꯦꯛꯁꯄꯤꯔꯤꯌꯦꯟꯁ ꯂꯩꯔꯕ ꯑꯗꯨꯒ ꯇꯣꯉꯥꯟꯕ ꯁ꯭ꯇꯦꯠꯁꯤꯡꯒꯤ ꯏꯟꯆꯥꯔꯖ ꯑꯣꯏꯔꯛꯇꯅ ꯈꯣꯠꯇꯅ ꯁꯤꯒꯨꯝꯕꯒꯤ ꯑꯩꯈꯣꯏꯒꯤ ꯒꯕꯔꯟꯃꯦꯟꯠ ꯐꯣꯔꯃꯦꯁꯟ ꯑꯃꯁꯨꯡ BJPꯒꯤ ꯑꯣꯏꯖꯕ ꯃꯅꯨꯡꯒꯤ ꯑꯣꯏꯕ ꯏꯁꯨ ꯀꯌꯥ ꯑꯃ ꯊꯦꯡꯅꯕꯗ ꯌꯥꯝꯅ ꯑꯦꯛꯁꯄꯤꯔꯤꯌꯦꯟꯁ ꯂꯩꯔꯕ ꯑꯗꯨꯝꯕ ꯃꯤꯁꯛ ꯑꯃꯅꯤ ꯃꯍꯥꯛꯁꯤ ꯍꯥꯞꯈ꯭ꯔꯦ ꯁꯦꯟꯇ꯭ꯔꯦꯜ ꯑꯣꯕꯖꯔꯚꯔ ꯑꯣꯏꯅ ꯑꯗꯨꯅ ꯍꯣꯔꯦꯟꯁꯤ ꯉꯁꯤ ꯄꯥꯡꯊꯣꯛꯀꯗꯕ ꯃꯤꯐꯝꯁꯤꯗ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯒꯤ BJP ꯂꯦꯖꯤꯁꯂꯦꯆꯔ ꯄꯥꯔꯇꯤꯒꯤ ꯂꯨꯆꯤꯡꯕ ꯑꯃ ꯈꯟꯒꯗꯧꯔꯤꯅꯤ ꯍꯥꯏꯔꯤꯕ ꯂꯨꯆꯤꯡꯕꯁꯤ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯒꯤ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯑꯣꯏꯔꯛꯀꯗꯕ ꯃꯤꯑꯣꯏ ꯑꯗꯨꯅꯤ ꯑꯗꯣ ꯃꯁꯤ ꯀꯅꯥꯕꯨ ꯈꯟꯒꯗꯕꯅꯣ ꯍꯥꯏꯕꯗꯨꯗꯤ ꯃꯈꯣꯏꯅ ꯑꯗꯨꯝ ꯂꯦꯞꯄꯛꯀꯅꯤ ꯑꯗꯨꯅ ꯉꯁꯤꯒꯤ ꯃꯤꯐꯝꯁꯤ ꯌꯥꯝꯅ ꯃꯔꯨ ꯑꯣꯏ aduna sigi ngasi mifam jeng khojiki keno sigi loinama lakatori ni aduna ngasi di aikoi sungsoi sor ki adum khangna gani na khalle maramdi government formation si keno da akoi gi February ki saliba tha asigi tarani thugi mamang da semdaba yadaba keno tokdaba yadaba aduga tang tarahum di akoi gi keno do president rule thamkibagi sahi ama mapung phaba namit ama ogedobani na adugi mamang si government formation gi process loi batabani aduga aduna mangjona na akoi parliament su sigi wafam si puthok le harga manipur da leba PR si president rule si masi revoke tongna na ba lokthona na ba akoi gi wafam ga si pukhatna khotna tawdabani na aduna masi tangtra ni thoi ngai bagi mohta makoi na sungsoi ma akoi ain thajabda adam yamna marang kaina ngasi si tang ohum ni dana tang ohum si ngasi gi mifam si da akoi BJP legislature party gi leadership khan laba khan ba loirgadi issue loin loire habatare adu ergadi adam hayemaksu adam government formation ki adam process to adam lakani na khali adu ergadi adam makoi center kenoda center da yamna ample time lere an manipur ki PR lokthona na ki keno se process so adam moi parliament ta puthok laga adam tawna na gi adu ergadi yamna ko me haitare aduna ngasi mifam se yamna maru iba crucial iba mifam mani rakeshwar aduna sidaista horen soidram ki adam laklani akhoi kano se ngasi gi BJP legislative party ki leader se kanano ha se ngasi sungsoi khanglani haitare adu gi dongtani ngasai ki kano se thami bse akhoi central observer matarun chuk ana ama mokhoina khalaga hapai se nangna loinamak oversee tawro yengselo kanabu who will be the next minister of Manipur who will be the kari haini kano do akhoi ki legislative party ki leader se kana oraga matik sagat ge
हाइबतो येंगो हाइदना माउंदा लोइन सिनरगा कन तौरबा मिफम नियना आय अदमाइना हाइजनिंग राखिसो ओके